ꯂꯥꯛꯈꯤꯕꯅꯤ ꯆꯥꯡꯌꯦꯡ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈꯪꯗꯣꯛꯀꯦ ꯊꯃꯣꯏꯕꯨ ꯀꯔꯝ ꯇꯧꯏ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯥꯔꯁꯟ ꯃꯈꯨꯠꯇ ꯁꯤꯟꯅꯔꯛꯄ ꯆꯩꯗꯨꯗ ꯑꯃꯨꯛ ꯃꯄꯥꯗ ꯑꯃꯨꯛ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯔꯥꯅ ꯑꯩꯅ ꯂꯥꯜꯂꯒ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕꯁꯤꯕꯨ ꯆꯨꯝꯒꯗ꯭ꯔꯥ? ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯃꯥꯔꯁꯟ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯐꯝꯊꯔꯛꯇꯨꯅ, ꯅꯆꯥꯒꯤ ꯑꯉꯥꯎꯕ ꯑꯄꯥꯏꯕ ꯂꯩꯆꯤꯜꯒꯨꯝ ꯂꯦꯞꯄ ꯉꯝꯗꯕ ꯋꯥꯈꯜꯁꯤꯅ ꯈꯨꯗꯤꯡꯃꯛ ꯁꯣꯏꯍꯜꯂꯛꯄꯅꯤ ꯄꯥꯕꯨꯡ꯫ ꯌꯦꯛꯅꯕ ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯒ ꯑꯩꯅ ꯄꯥꯡꯗ꯭ꯔꯒ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯃꯉꯣꯟꯗ ꯇꯥꯏꯅꯗꯨꯅ ꯑꯋꯥꯕ ꯄꯤꯕ ꯋꯥꯔꯛꯄ ꯉꯝꯗꯕ ꯂꯝꯆꯠꯁꯤꯅ ꯂꯥꯟꯈꯤꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯋꯥ ꯉꯥꯡꯗꯦ, ꯃꯥ ꯃꯈꯥ ꯇꯥꯕ ꯋꯥꯍꯩ ꯍꯥꯏꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯂꯩꯃꯅ, ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯌꯨꯝꯁꯤꯗ ꯆꯠꯅꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯃꯅ ꯈꯔ ꯐꯩ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯤꯡꯊꯦꯝꯅ, ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯗꯨꯅꯤ꯫ ꯁꯅꯥ, ꯅꯁꯥꯅ ꯅꯁꯥꯒꯤ ꯊꯃꯣꯏꯗꯒꯤ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯗ ꯏꯄꯥꯅ ꯅꯪꯕꯨ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯗꯣꯏꯅ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯊꯪ ꯉꯥꯛꯅꯕ ꯑꯔꯨꯕ ꯐꯤꯔꯦꯞꯇꯤ ꯇꯔꯥꯏꯅ ꯂꯧꯒꯅꯨ꯫ ꯃꯤꯒꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯅꯤ, ꯅꯪꯁꯨ ꯃꯩꯁꯥ ꯂꯥꯡꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝꯗꯣ ꯇꯁꯦꯡꯅ ꯀꯥꯎꯔꯕ꯭ꯔꯥ? ꯃꯥꯔꯁꯟ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ, ꯑꯩ ꯑꯕꯦꯝꯃꯕꯨ ꯅꯨꯡꯁꯤ꯫ ꯊꯧꯗꯣꯛ ꯈꯔꯅ ꯑꯩꯅ ꯃꯥꯒꯤ ꯊꯃꯣꯏ ꯃꯨꯟꯅ ꯈꯪꯈꯤꯗꯗꯨꯅ ꯂꯥꯟꯅ ꯂꯧꯕꯒꯤ ꯃꯤꯀꯨꯞ ꯈꯔ ꯏꯟꯊꯣꯛꯄꯅꯤ꯫ ꯃꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒ ꯀꯥꯏꯅꯔꯒꯦ, ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯒꯦꯗꯤ ꯈꯟꯗꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯤꯐꯝ ꯈꯪꯂꯛꯇꯕꯗ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯆꯥꯕꯨ ꯁꯥꯒꯜ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯗꯨꯅ, ꯅꯪ ꯂꯣꯌꯥ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯀꯌꯥꯝ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯄꯨꯟꯃꯤꯟꯅꯔꯛꯏ꯫ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯃꯨꯟꯅ ꯃꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯂꯦꯞꯅꯗꯨꯅ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯔꯨꯞꯀꯤ ꯁꯦꯡꯂꯕ ꯃꯔꯤꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯛꯏ ꯍꯥꯏꯕ ꯏꯄꯥꯁꯨ ꯈꯪꯉꯤꯅꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗꯕꯗ ꯅꯪꯒꯤ ꯅꯁꯥꯗ ꯐꯥꯎꯔꯤꯕ ꯆꯔꯥꯡꯅꯕ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ, ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯏꯄꯥ ꯂꯣꯏꯅ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗꯒꯤ ꯈꯔ ꯍꯣꯡꯗꯣꯔꯛꯄꯗꯤ ꯃꯊꯧ ꯇꯥꯏꯗꯅ꯫ ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯕ ꯌꯥꯕ ꯃꯈꯩꯗꯤ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯆꯪꯂꯕꯁꯨ ꯏꯆꯥꯗꯣ ꯑꯩꯅ ꯊꯥꯖꯩ ꯁꯣꯏꯗ ꯉꯥꯝꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯄꯥꯏꯈꯣꯝꯕꯒꯤ ꯃꯔꯝꯅ ꯌꯨꯝꯁꯦ ꯏꯃꯨꯡꯁꯦ ꯀꯥꯏꯅꯕ ꯃꯆꯥꯛ ꯑꯣꯏꯕꯗꯨꯗꯤ ꯏꯄꯥ ꯌꯥꯅꯤꯡꯗꯦ꯫ ꯍꯧꯖꯤꯛ ꯅꯪ ꯑꯉꯥꯡꯁꯨ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯃꯥꯡꯗꯅꯦ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯊꯕꯛ ꯌꯥꯝꯅ ꯁꯤꯟꯒꯅꯨ꯫ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ ꯄꯥꯕꯨꯡ꯫ ꯍꯜꯂꯒꯦ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯂꯦꯞꯄꯅꯤ ꯅꯨꯄꯤꯗꯣ꯫ ꯏꯃꯨꯡꯗ ꯍꯟꯗꯨꯅ ꯆꯪꯅꯤꯡꯕꯗꯤ ꯐꯥꯎꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯥꯏꯈꯣꯝꯕꯁꯨ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ꯫ ꯂꯟꯆꯦꯟꯕꯤꯒꯤꯗꯃꯛ ꯇꯧꯒꯦ ꯈꯜꯂꯤꯕ, ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕꯁꯤꯅ ꯇꯨꯡꯗ ꯀꯥ ꯍꯦꯟꯅ ꯆꯦꯠꯅ ꯂꯩꯅꯔꯝꯕ ꯃꯔꯨꯞꯀꯤ ꯃꯔꯤꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯥꯛꯀꯅꯤ? ꯆꯨꯔꯨꯞ ꯃꯆꯩꯗꯨꯃ ꯃꯈꯨꯠꯇ ꯄꯥꯏꯅ ꯄꯥꯏꯅ ꯃꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯍꯥꯏꯗꯨꯅ ꯃꯥꯔꯁꯟ ꯂꯣꯌꯥꯗ ꯇꯥꯛꯂꯒ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ? ꯄꯥꯏꯈꯣꯝꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕ ꯂꯥꯏꯖꯥ? ꯇꯝꯆꯥꯁꯤ ꯌꯥꯝ ꯋꯥꯔꯦ, ꯉꯁꯤꯗꯤ ꯁꯦꯡꯅ ꯆꯣꯛꯊꯔꯦ, ꯑꯋꯥꯕꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯊꯟꯇ ꯊꯋꯥꯏꯁꯦ ꯊꯥꯖꯔꯒꯦ ꯈꯜꯂꯕꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯀꯔꯝ ꯇꯧꯍꯧꯅꯤ? ꯑꯩ ꯂꯩꯇ꯭ꯔꯒ ꯅꯪꯕꯨ ꯀꯅꯥꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯇꯁꯦꯡꯅ ꯑꯩ ꯂꯩꯇꯥꯗꯕ ꯏꯍꯨꯜꯅ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯍꯟꯗꯦ꯫ ꯗꯤꯁꯤꯖꯟ ꯑꯃꯁꯨ ꯅꯦꯇꯥꯅ ꯂꯧꯕ ꯉꯝꯗꯦ꯫ ꯅꯪꯒꯤꯗꯃꯛ ꯈꯛ ꯈꯜꯂꯒ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯅ ꯀꯔꯝ ꯇꯧꯕ? ꯃꯀꯣꯛꯇ ꯆꯦꯠꯂꯝꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯥ ꯃꯊꯥꯅ ꯈꯟꯐꯝ ꯇꯧꯐꯝ ꯈꯪꯗꯦ꯫ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯍꯟꯖꯤꯟꯅꯁꯨ ꯀꯥꯏꯍꯧꯕꯤ, ꯇꯝꯆꯥ, ꯍꯌꯦꯡꯗꯤ ꯅꯪꯁꯦ ꯎꯔꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯎꯔꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯈꯧ ꯂꯥꯡꯉꯦ, ꯅꯪꯕꯨ ꯑꯗꯨꯝ ꯎꯅꯤꯡꯉꯦ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯩꯔꯗꯤꯅꯦ ꯑꯩ ꯀꯅꯥꯝꯇ ꯀꯤꯗꯦ꯫ ꯅꯪꯒꯤ ꯅꯊꯥꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯦꯛꯅꯕ ꯑꯃꯠꯇꯅꯁꯨ ꯑꯩꯉꯣꯟꯗ ꯃꯤꯇꯥꯔꯛꯄ ꯉꯝꯃꯔꯣꯏꯀꯣ? ꯋꯥꯍꯩꯗꯨꯅ ꯃꯥꯒꯤ ꯅꯥꯄꯗ ꯌꯩꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯛꯏ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯆꯠꯇꯦ꯫ ꯁꯥꯎꯅꯤꯡꯕ ꯏꯍꯨꯜꯗꯣ ꯋꯥꯅ ꯈꯥꯡꯉꯤ ꯅꯨꯄꯥꯗꯣ꯫ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯔꯣꯝꯗ ꯂꯥꯛꯏ꯫
ꯀꯦꯔꯣꯂꯤꯟꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯏꯊꯤꯔꯦ ꯃꯁꯥꯅ ꯌꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯝꯕ ꯐꯠꯇ ꯂꯧꯁꯤꯡ ꯑꯃ ꯀꯣꯛꯇꯨꯗ ꯌꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯉꯝꯗꯦ꯫ ꯁꯤꯟꯊꯥꯁꯨ ꯂꯣꯌꯥꯅ ꯊꯦꯝꯕ ꯇꯥꯗ꯭ꯔꯦ꯫ ꯊꯥꯃꯨꯛ ꯂꯩꯕꯒ ꯑꯃꯨꯛ ꯃꯈꯥ ꯇꯝꯊꯕꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥꯔꯁꯟꯁꯨ ꯃꯆꯜꯒꯤ ꯑꯄꯥꯝꯕꯗ ꯑꯌꯦꯠꯄ ꯄꯤꯔꯨꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅꯗꯤ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ? ꯅꯤꯡꯊꯦꯝ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯃꯀꯣꯛꯇ ꯈꯨꯠ ꯍꯥꯞꯇꯦꯗ ꯈꯥꯛꯂꯕꯅꯤ꯫ ꯔꯣꯃꯤꯇꯥꯁꯨ ꯁꯤꯟꯊꯥꯕꯨ ꯊꯦꯝꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯝ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯈꯤꯕꯅ ꯐꯔꯦ ꯈꯜꯂꯦ꯫ ꯂꯣꯌꯥꯁꯨ ꯁꯤꯟꯊꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯝꯕꯔ ꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯏꯪꯅ ꯆꯤꯛꯅ ꯀꯅꯥꯒꯤꯁꯨ ꯃꯤꯍꯨ ꯆꯪꯗ ꯍꯤꯡꯖꯕ ꯉꯝꯂꯛꯂꯦ꯫ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯊꯋꯥꯏ ꯃꯆꯥꯗꯨꯁꯨ ꯎꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯇ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤꯗꯣ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯏꯊꯥꯗꯤ ꯊꯥꯖꯗ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯃꯉꯥꯜꯅ "ꯑꯩꯕꯨ ꯀꯃꯥꯏ ꯆꯪꯗꯣꯏꯅꯣ? ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯒꯦꯃꯤ꯫ ꯂꯥꯡꯒꯅꯨꯀꯣ ꯑꯝꯇ, ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯍꯥꯟꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯤ ꯇꯧꯈ꯭ꯔꯤꯗꯨꯕꯨ꯫ ꯆꯅꯨꯁꯨ ꯃꯣꯏ ꯁꯥꯏꯒ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯁ, ꯐꯣꯟ ꯇꯧꯔ ꯍꯥꯟꯅ ꯀꯔꯤꯝꯁꯨ ꯈꯪꯍꯟꯗꯅ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯗꯤ꯫ ꯁꯔꯄ꯭ꯔꯥꯏꯖꯇꯕꯨ ꯀꯅꯥꯅ ꯃꯁꯥꯗ ꯍꯥꯏꯔ ꯇꯧꯅꯒꯦ? ꯉꯥꯎꯔꯕꯣ ꯃꯤ? ꯂꯩꯕꯩꯗꯤ ꯂꯩꯔꯝꯅꯤ, ꯆꯠꯊꯣꯛꯇꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯟꯅꯔꯤꯉꯩ ꯃꯥꯔꯁꯟꯁꯨ ꯊꯕꯛ ꯆꯠꯅꯕ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ꯫ ꯊꯣꯡꯒꯥꯜꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛꯁꯤꯡꯗꯨ ꯎꯕꯗ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯏ꯫ "ꯑꯦ, ꯊꯣꯏꯍꯦꯟꯕꯤ, ꯀꯩꯅꯣ? ꯂꯥꯛꯑꯒ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄ ꯂꯩꯔꯤꯗꯨꯕꯣ? ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ?" "ꯂꯩꯁꯤ ꯍꯦꯟꯕꯤ ꯂꯩꯍꯧꯕ꯭ꯔꯣ ꯌꯥꯝꯕꯣ?" "ꯂꯩꯍꯧꯋꯦ꯫ ꯃꯥꯏ ꯐꯣꯟꯁꯨ ꯁꯨꯛꯆꯠ ꯆꯠꯇꯕꯗꯨꯗ ꯌꯥꯝꯕꯨꯡꯒꯤꯁꯨ ꯑꯃꯨꯛ ꯑꯩ ꯐꯣꯟꯗꯣ ꯁꯦꯝꯕꯗ ꯌꯥꯔꯝꯗ꯭ꯔꯦ." "ꯃꯅꯨꯡꯗ ꯆꯪꯁꯤ, ꯑꯩ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯑꯒꯦ." "ꯌꯥꯔꯅꯤꯌꯦ, ꯊꯧꯖꯤꯟꯗꯕꯤ ꯒꯦꯠꯇ ꯈꯥꯝꯂꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯌꯥꯅꯤ ꯌꯥꯅꯤ." ꯊꯣꯏꯍꯦꯟꯕꯤꯁꯨ ꯆꯠꯈꯤꯗꯨꯅ ꯃꯣꯏꯅ ꯂꯥꯛꯄ ꯒꯥꯔꯤꯗꯒꯤ ꯀꯦꯛꯀ ꯒꯤꯞꯀ ꯂꯧꯊꯣꯛꯏ꯫ "ꯌꯥꯝꯕꯣ, ꯆꯅꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯅꯤ, ꯑꯗꯨꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ." ꯅꯨꯄꯥꯗꯨꯗꯤ ꯈꯪꯗꯕꯅ ꯏꯪꯉꯥꯎꯁꯨ ꯍꯦꯛ ꯉꯥꯎꯔꯤ꯫ ꯃꯉꯥꯜꯅ "ꯑꯩ ꯐꯣꯟ ꯇꯧꯔ ꯍꯪꯒꯦ, ꯇꯣꯝꯊꯤꯟꯗꯣ ꯀꯗꯥꯏ ꯌꯧꯁꯤꯜꯂꯛꯑꯒꯦꯅ." ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯇꯣꯝꯊꯤꯟꯗ ꯐꯣꯟ ꯇꯧꯏ꯫ "ꯅꯣꯏ ꯀꯥꯏꯗ ꯂꯩꯔꯒꯦ?" "ꯌꯧꯁꯤꯜꯂꯛꯇꯣꯔꯦ, ꯒꯣꯂꯥꯏ ꯍꯥꯏꯖꯤꯜꯂꯛꯑꯦ, ꯃꯤꯅꯠ 5 ꯐꯥꯔꯔꯣꯏ." "ꯐꯔꯦ ꯐꯔꯦ, ꯉꯥꯏꯔꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯂꯦ꯫ ꯃꯥꯔꯁꯟꯅ "ꯑꯕꯦꯝꯃꯒꯤ ꯕꯔꯗꯦꯔꯣ ꯉꯁꯤꯁꯦ?" ꯋꯥꯍꯩꯗꯨꯗ ꯃꯉꯥꯜꯒ ꯊꯣꯏꯍꯦꯟꯕꯤꯒꯗꯣ ꯏꯉꯥꯎ ꯉꯥꯎꯅ ꯌꯦꯡꯅꯩ꯫ "ꯑꯁ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯈꯪꯗꯕꯅꯤꯅꯦ ꯁꯦꯡꯅ ꯇꯧꯔꯤꯁꯦ." ꯃꯥꯔꯁꯟ ꯃꯆꯤꯟꯗ ꯋꯥꯍꯩꯁꯤ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯗꯣꯛꯂꯨꯗꯨꯅꯁꯨ ꯊꯃꯣꯏꯗꯨꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯋꯥꯔꯧꯅꯔꯤꯅꯤ, ꯁꯥꯎꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯅꯠꯇꯦ꯫ ꯃꯥꯔꯁꯟꯅꯗꯤ ꯇꯥꯅ ꯇꯥꯅ ꯀꯧꯖꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯈꯨꯝꯗ ꯌꯥꯗꯕ ꯄꯥꯎꯈꯨꯝꯒꯨꯝ ꯃꯆꯤꯜꯂꯨꯝꯅ ꯁꯤꯟꯊꯣꯛꯄ ꯉꯝꯗ ꯈꯨꯝꯂꯛꯄꯗꯨꯅ ꯃꯥ ꯇꯧꯐꯝꯁꯨ ꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯆꯅꯨ ꯍꯣꯏꯅ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯔꯁꯟꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯕꯁꯤꯡꯗꯨꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯊꯛꯀꯤ ꯁꯣꯐꯥ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯉꯤ꯫ ꯃꯄꯣꯛ ꯅꯨꯃꯤꯠꯅꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯃꯠꯇꯁꯨ ꯃꯁꯥꯗꯨꯗ ꯐꯥꯎꯗꯕꯒꯨꯝ ꯀꯅꯥꯝꯇꯗꯁꯨ ꯍꯥꯏꯗꯕꯅꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ꯫ ꯃꯥꯔꯁꯟꯁꯨ ꯆꯪꯂꯛꯏ꯫ ꯃꯌꯥꯝꯗꯨꯗꯤ ꯃꯈꯥꯗ ꯂꯩꯍꯧꯕꯅꯤ꯫ "ꯑꯕꯦꯝꯃ." ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯤꯚꯤꯗꯨ ꯁꯥꯎꯟ ꯂꯩꯊꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯌꯥꯝꯕꯣ, ꯊꯕꯛ ꯆꯠꯇ꯭ꯔꯤꯕꯣ? ꯀꯩ ꯋꯥꯠꯂꯤꯒꯦ?" "ꯃꯈꯥꯗ ꯀꯨꯝꯂꯒ ꯖꯨꯏꯁ ꯑꯝꯇ ꯁꯦꯝꯂꯛꯀꯦꯔꯣ? ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯩ, ꯀꯣꯛ ꯉꯥꯎꯋꯦꯅ ꯍꯟꯖꯤꯜꯂꯛꯏꯅꯦ." "ꯍꯣꯏ, ꯁꯦꯝꯂꯛꯀꯦ." ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕ ꯎꯠꯇꯨꯅꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯣꯛꯊꯩ ꯍꯥꯏꯕꯁꯤꯈꯛ ꯍꯥꯏꯔꯛꯄꯗ "ꯀꯩꯗꯧꯔꯦ? ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯖꯥꯠꯅꯣ? ꯑꯇꯣꯞꯄꯗꯤ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ?" ꯋꯥꯍꯪꯁꯤꯗꯤ ꯍꯪꯅꯤꯡꯕꯅꯤ, ꯐꯥꯎꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯪꯗꯦ, ꯍꯪꯂꯝꯗꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯅ ꯀꯨꯝꯂꯛꯄꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯅꯤꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯊꯣꯏꯍꯦꯟꯕꯤꯅ "ꯍꯦꯞꯄꯤ ꯕꯔꯊꯗꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ." ꯆꯅꯨꯅꯁꯨ "ꯍꯦꯞꯄꯤ ꯕꯔꯊꯗꯦ ꯅꯨꯡꯁꯤꯕꯤ." ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯤꯗꯣ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯊꯣꯏꯍꯦꯟꯕꯤꯅ "ꯃꯇꯥꯡꯅ ꯇꯥꯟꯖꯥꯅ ꯃꯇꯝꯅ ꯂꯥꯞꯅꯍꯜꯂꯕꯁꯨ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯥ? ꯅꯪꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗꯤ ꯐꯅ ꯑꯆꯤꯟꯕ ꯂꯩꯁꯅꯨ, ꯐꯅ ꯑꯔꯥꯞꯄ ꯃꯐꯝꯗꯁꯨ ꯂꯩꯅꯁꯅꯨ. ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯃꯥꯡꯗ, ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯅꯤ ꯍꯥꯏꯗꯅ." ꯆꯅꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯇꯨꯅ "ꯃꯇꯝꯅ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯅꯥꯏꯍꯜꯂꯛꯂꯕꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯨꯞꯀꯤ ꯃꯔꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠꯄ,
ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯉꯝꯂꯣꯏ꯫ ꯉꯁꯤꯗꯒꯤ ꯑꯋꯥꯕ ꯂꯩꯔꯝꯕ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯆꯔꯣ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯞꯄꯗ ꯆꯪꯁꯤꯟ ꯆꯤꯔꯣꯜꯒꯨꯝꯅ ꯑꯩ ꯅꯪꯒꯤ ꯅꯆꯥꯅ ꯅꯤꯅꯦ ꯆꯆꯥ ꯀꯧꯕ ꯇꯥꯅꯤꯡꯉꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯆꯍꯤ ꯐꯥꯗꯧꯔꯦ꯫ ꯋꯥꯈꯜ ꯈꯔ ꯇꯥꯟꯅꯁꯦ꯫ ꯑꯍꯨꯝꯗꯨꯁꯨ ꯍꯟꯗꯣꯛꯅꯩ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯨꯠꯅ ꯁꯤꯟꯊꯒꯦ ꯇꯧꯔꯝꯕ ꯃꯄꯤꯗꯣ ꯁꯤꯠ ꯅꯥꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯊꯦꯡꯛ ꯌꯨ꯫ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡꯕꯤꯔꯛꯇ꯭ꯔꯁꯨ, ꯏꯁꯥ ꯐꯥꯎꯕꯅ ꯑꯀꯥꯎꯕ ꯅꯥꯏꯈ꯭ꯔꯁꯨ, ꯅꯣꯏꯅ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯄꯨ ꯅꯤꯡꯁꯤꯡꯕꯤꯕ, ꯅꯈꯣꯏꯒꯨꯝꯕꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯅꯣ꯫ ꯆꯅꯨꯅ ꯌꯥꯝꯕꯨꯡꯗꯤ ꯅꯪꯒꯤ ꯕꯔꯊꯗꯦꯅꯤ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯈꯪꯂꯝꯃꯣꯏꯌꯦ, ꯑꯩꯅ ꯍꯥꯏꯗꯦ꯫ ꯐꯔꯦꯁꯦ, ꯂꯥꯛꯑꯣ, ꯀꯦꯛꯁꯦ ꯀꯛ ꯂꯥꯛꯑꯣ, ꯌꯥꯝꯕꯨꯡꯁꯨ ꯀꯧꯊꯣꯔꯛꯑꯣ, ꯄꯨꯟꯅ ꯇꯧꯅꯕ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯥꯔꯁꯟꯒꯤ ꯋꯥ ꯄꯜꯂꯛꯄꯗꯣ ꯍꯥꯏꯐꯦꯠꯇꯤ ꯈꯟꯖꯥꯅꯩ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯈꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕꯗꯨ ꯇꯝꯊꯣꯛꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯃꯥꯒ ꯁꯛ ꯈꯪꯅꯗꯕ ꯃꯉꯥꯜꯁꯨ ꯌꯥꯎꯕꯅ ꯏꯃꯨꯡꯗꯨꯒꯤ ꯐꯖꯗꯕꯗꯣ ꯀꯔꯝꯅ ꯎꯠꯊꯣꯛꯀꯅꯤ꯫ ꯃꯥꯔꯁꯟꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯔꯝꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯂꯛꯏ꯫ ꯍꯣꯏ, ꯑꯩ ꯌꯥꯝꯕꯨꯡ ꯀꯧꯊꯣꯔꯛꯀꯦ, ꯅꯣꯏ ꯉꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯊꯨꯅ ꯀꯥꯗ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯀꯥꯈꯠꯂꯛꯏ꯫ ꯇꯤꯚꯤꯗꯨꯁꯨ ꯃꯨꯠꯊꯠꯂꯝꯂꯤ꯫ ꯃꯥꯔꯁꯟ ꯃꯀꯣꯛ ꯉꯥꯊ ꯀꯣꯆꯇꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟ ꯐꯝꯂꯝꯕꯗꯣ ꯅꯨꯄꯤꯗꯨ ꯈꯧꯇꯛꯅꯩ꯫ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯍꯩꯁꯨ ꯆꯤꯟꯕꯥꯜꯗꯨꯗ ꯄꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯊꯣꯛꯀꯦꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯌꯥꯝꯕꯨꯡ, ꯇꯞꯅ ꯀꯧꯕꯅꯤ꯫ ꯃꯥꯔꯁꯟꯁꯨ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯆꯨꯝꯅ ꯐꯝꯂꯛꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯏꯅꯨꯡ ꯅꯨꯡꯁꯤꯅ ꯈꯨꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ? ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯍꯛꯆꯥꯡ ꯌꯥꯝ ꯉꯝꯗ꯭ꯔꯤꯕꯣ? ꯍꯥꯏꯅꯤꯡꯅꯕ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝ ꯃꯥꯡꯗ? ꯌꯥꯝꯕꯨꯡ, ꯉꯝꯗ꯭ꯔꯗꯤ ꯀꯨꯝꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤꯌꯦ, ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ꯫ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯈꯨꯗꯥꯡꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯥꯔꯒ ꯃꯅꯥꯛꯇ ꯅꯛꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯌꯥꯝꯕꯨꯡ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯗꯤ ꯄꯣꯊꯥꯔꯣ꯫ ꯃꯥꯔꯁꯟ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯤꯜꯅ ꯅꯨꯄꯤ ꯃꯥꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯊꯦꯡꯂꯛꯏ꯫ ꯑꯩꯅ ꯉꯝꯗ꯭ꯔꯤꯁꯦ ꯏꯁꯥ ꯊꯕꯛ ꯁꯨꯕꯩ ꯋꯥꯕ ꯅꯠꯇꯦ, ꯍꯛꯆꯥꯡ ꯁꯣꯟꯊꯕꯅꯤ, ꯑꯗꯨꯅ ꯏꯅꯔꯖꯤ ꯕꯨꯁꯇꯔ ꯃꯊꯧ ꯇꯥꯏ꯫ ꯏꯅꯔꯖꯤ ꯕꯨꯁꯇꯔꯗꯤ ꯗꯨꯀꯥꯟꯗ? ꯂꯨꯍꯣꯡꯉꯕꯅꯤꯅ ꯗꯨꯀꯥꯟꯗ ꯐꯪꯗꯕ, ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ, ꯃꯤ ꯑꯃꯗꯩ ꯅꯠꯇ꯭ꯔꯗꯤ ꯄꯥꯛ ꯄꯥꯛ ꯐꯪꯗꯕ ꯕꯨꯁꯇꯔꯗꯣ ꯄꯥꯝꯂꯛꯏꯅꯤ ꯀꯩꯅꯣ꯫ ꯑꯩꯗꯤ ꯕꯨꯁꯇꯔ ꯁꯄ꯭ꯂꯥꯏ ꯇꯧꯗꯦ꯫ ꯑꯕꯦꯝꯃ, ꯆꯟ ꯍꯥꯏꯗꯧꯅꯤ, ꯑꯣꯟꯅꯗ꯭ꯔꯣ? ꯃꯤ ꯂꯥꯛꯑꯦ, ꯃꯔꯩ ꯇꯧꯅꯣ꯫ ꯑꯩꯅ ꯀꯗꯥꯏꯗ ꯇꯧꯔꯤꯕ ꯃꯔꯩꯅꯣ? ꯑꯩꯅ ꯑꯩ ꯅꯨꯄꯤꯗ ꯍꯥꯏꯔꯒ ꯅꯪ ꯆꯟ ꯍꯥꯏꯗꯤ ꯀꯅꯥꯅꯣ? ꯃꯤꯒꯤ ꯑꯣꯏꯈꯤꯕꯩ ꯅꯠꯇ꯭ꯔꯣ ꯐꯪꯗꯕꯩ ꯅꯇꯤꯟ ꯇꯥꯔ ꯈꯪꯍꯧꯔꯤꯗꯣ? ꯑꯩꯗꯤꯅꯦ, ꯑꯣꯏꯗ ꯌꯥꯗ ꯑꯣꯏꯕ ꯅꯪꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯃꯤꯡ ꯈꯛꯀꯤꯗꯤ ꯑꯣꯏꯔꯝꯅꯤ, ꯊꯥꯖꯗꯦꯗ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯇꯥꯛꯅꯈꯤꯗ꯭ꯔꯣ? ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ, ꯀꯨꯝꯃꯒꯦ꯫ ꯅꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯔꯒ ꯍꯥꯏꯗꯣꯛꯇ꯭ꯔꯤꯅ ꯀꯩꯒꯤ? ꯌꯥꯝꯕꯨꯡꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪꯒ ꯇꯧꯈꯤꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ? ꯃꯥꯔꯁꯟ ꯅꯨꯄꯤꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯨꯝꯃꯁꯤ, ꯃꯤꯅ ꯑꯃꯨꯛ ꯖꯥꯠ ꯖꯥꯠ ꯈꯟꯈ꯭ꯔꯅꯤ꯫ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯔꯝ ꯃꯥꯡ ꯊꯥꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯨꯕ ꯐꯣꯡꯗꯣꯛꯂꯨꯕꯗꯤ ꯌꯥꯗꯕꯅ ꯃꯈꯥ ꯌꯧꯔꯛꯄꯗ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯃꯍꯨꯠ ꯁꯤꯟꯈꯤ꯫ ꯐꯥꯎꯈꯤ ꯃꯃꯥꯡꯗꯗꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯤꯅꯣꯛꯇꯣ ꯊꯃꯣꯏꯗ ꯆꯩꯅ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯐꯥꯎꯔꯤ꯫ ꯆꯅꯨꯗꯒꯤ ꯍꯦꯟꯅ ꯃꯤꯠꯐꯝꯁꯨ ꯆꯣꯏꯊꯣꯔꯛꯇꯦ꯫ ꯃꯥꯔꯁꯟꯅ ꯑꯩꯅ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕꯅꯤ, ꯅꯨꯡꯗꯥꯡꯁꯨ ꯆꯥꯛ ꯆꯥꯔꯒ ꯆꯠꯇꯧꯅꯤꯀꯣ? ꯊꯣꯏꯍꯦꯟꯕꯤꯅ ꯑꯩꯈꯣꯏꯗꯤ ꯆꯥꯊꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯏꯅꯝꯃ ꯍꯣꯏꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ? ꯑꯩ ꯀꯅꯥꯝꯇ ꯍꯥꯏꯗ꯭ꯔꯦꯗ꯫ ꯃꯥꯔꯁꯟꯅ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ, ꯏꯕꯥꯏꯗꯨ ꯇꯦꯛꯁ ꯊꯥꯈ꯭ꯔꯕꯅꯤ ꯑꯩꯅ, ꯏꯆꯦꯒ ꯑꯉꯥꯡꯒ ꯄꯨꯔꯒ ꯂꯥꯛꯑꯣꯅ꯫ ꯑꯕꯦꯝꯃꯅ ꯅꯍꯥꯟꯈꯩꯁꯨ ꯍꯥꯏꯗꯕꯅꯤꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯅꯣꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯝꯃꯅꯤ꯫ ꯃꯥꯅꯒꯗꯤ ꯀꯩꯁꯨ ꯍꯥꯏꯗꯣꯔꯛꯄꯩ ꯋꯥ ꯂꯩꯇꯦ꯫ ꯋꯥ ꯌꯥꯝ ꯂꯣꯠꯄꯅꯤ ꯃꯁꯤ, ꯂꯨꯍꯣꯡꯕꯗꯨ ꯐꯥꯎ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯍꯥꯏꯔꯝꯄꯣꯟꯇꯦ꯫ ꯌꯥꯔꯣꯏꯀꯣ, ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯄꯨꯂꯞ ꯄꯨꯟꯕꯩ ꯄꯥꯔꯇꯤ ꯑꯃ ꯊꯨꯅ ꯁꯤꯟꯗꯧꯅꯤ꯫ ꯁꯤꯟꯊꯔ ꯂꯣꯏꯔꯤꯁꯦ ꯑꯗꯨꯏꯕꯨ, ꯂꯨꯍꯣꯡꯕꯗ ꯕꯥꯔꯇꯣꯟ ꯇꯧꯔꯛꯇꯦꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯏꯄꯥꯟꯒꯤ ꯆꯥꯎꯕꯒꯤ ꯀꯩꯒꯤ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯗꯧꯅꯤ ꯍꯦꯛꯇ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯣ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦ꯫
Saklon yamba nupadoi mataudani mana makok ngauriba. Asumna suphagi sugai karan turan nganglam ni thazarude. Thohen bina. Ihambong na khara ngangna banungai ne. Ekhoi gi sidi loire. Mayamdo phagi su taunei. Martian gi ikoi koi daba hana loina rakpa migum ulakpa mataududa. Manga su koirambado phakre. Thabaki kai gi matang da su wari tawi. Tom thin cho adu mangai. Mangalga Martian ga dai chahi budi mana khara angang ni. Adubo ahum do wari punkre. Thohen bina ning thina tawrakpa call do okhatli. Video call ni. Henja thoi bina. Chacha, nini di. Thohen bi phondo lai shi hen bi dapi. Henja thoi bi ahoba maya do ka inong nungshina. Happy birthday nine. Ai la ebo nine gi birthday yaw ba. Lai si hen bi suno phe tawna. Lao nine na ngai de ko. Nine kai cha ninge. Imau thoi bi uninge. Adudi ai lak tawriba ko. Ado papa na nine na pamba ama hayo hai. Pizza hai ro nine. Ai pizza pambadu nine khangba natro. Pizza saninge pizza. Imau na chaning bada nine su yam chaningi bo. Ai lak pangai ramu ko Kinder Joy su thanamo. Hoi thanamge. Adudi nine thamage ko. WhatsApp call do na kakpaga Martian gi number dagi thamlakpa status to pai. Makhol do si ihaude hauda. Nupi do ta na bamongda caption duga thamliba photo duga changshilagi yengi nupi masu. Happy birthday abema yamungi sana. Nang day gi thawai ni pumnamak ni. Wakhal gi na pothapham ni. Ai gi thongna pangal ni. Mamlaba punchi gi na lamjing manga ni. Thazada na tambirakpa imasi gi khudo ni. Khanjilu de nongbada. Nangse aigi punchi dagi mangba yadraba khwaidagi maru oiba misak ni haina. Matik jadaba na puroiba oibagi ni haisira. Ngasi simadi yambong tasingna nangi asuk maru oiba numitche khangaudre. Adubu matong tabadadi nangi ihan hanang wisbiba nangi damak apamba thunganba ngamba minok piba ngamba misak daw. Yambong oiba ngamge ko sauba pharo yambong gi sana punchi lambi se. Ikut ani she thadok na batawda aroiba pungpham phawba chatminasi. Nang yaudaba punchi amada aibu hinghanbiganu ko. Once again, happy birthday thawai macha. Nangna aigi oina leirambagi. Aigi punchi handuna mapung phabani. Yambungna nangbu hainingai leitana thagatjari. Aigi awaba shonthaba matamda inakta lengdana leibibagi. Aigi punchida lakbibagi khudingmakki. Aigi waraba pungjada aigi khud thadokbidabagi. Status to na paba loirakpada mamanabi anido hekta irang phagatli. Ningsinadaba saraga noidi lona yam tawrami chatnina. Januna noigise aingonda lenarini sidi aima oiningle kuinaga leisaninglaktre ipuroibagi miyeng makhada leiningi. Thohen bina noinigi love story sa film drama oina puthodi hit chatloidra. Januna aidi ahanbada film flop chatni shini khalamisi adugadi naronde hekta naisile. Laisi hen bina birthday numittabu nungsina wish tawraktaba kana leige. Phazaba wahai khuding thamoidagi thokle khallunu. Nungsinabu nupaga thungnaraga nungaibai wani. Nungsinadaba miga leiminabai awabase noina khangoi. Lao chakomde enchang semlusi. Thamoidai kabla uyadrasu tilhau soiraga pi sungba yabra yenge. Mamanabi ani dusu ingaw ngawna laisi hen bigi matung ilai.